Chahi ahomlom Manipurda khundaminariba kanglop ani wakhal tanadabadagi charangnaba thokloraba matungda handakta Manipurgi Chief Minister Yumnam Khemchandna Chief Minister oiduna anauba lengak laklaba matungda state asida anauba santigi mayolama chonglakle haiba yare maramasina haurakliba nahasingbu aranba lambida chatkidanaba cheksinba tangai fadi haina Thanga ACG MLA Tongbram Robindro na fongdorakli wafamasi Kanglaipak ima khunai apunbalup Kekal amasung Users Connection and Support Committee of Kanglaipak UCS CK na sinduna BISHNUPUR Ward number 11 na layba Reunion Foundation ki office ta pangthokpa 1-month free detoxification and rehabilitation program gi haudokpagi tharamda athoiba mithunglen oina sarukyaduna fongdokhibani MLA Robindro na makhata kibada anauba lengak asi lakpadagi kanglop masel thajanadaba du hantarakle marakasida haurakliba nahasingna mayai kaba chinjaki ipakta aranba lambida chatkigadra haibasu leitaba nate chormakna sumi oina pokpa ngamdraba mapok asi yamna maru oina lausi India da missing yamdrabasu apikpa state ama oiragasu sports amadi hiram kayada malemda masak takpa ngamlibani pokpasu kadaida kanagi macha oina pokani amadi karamba matamsu ishorna lepi marakasida nungsi chanana lainaba hotnaminasi waraba matamda ishor khurami Maramasina ishor thazarabadi mafamasida poklamliba furup kuntra taruklo masi nungsi chanana laiminau haina mafamasida poklamlibani haina thazaraga amana amagi asoiba amana ngaknaraga hingminasi Aikoina masa-masada ishorna pirakpa sakti adu khangna thabak tawba changi aigi chanagadaba khansi aranba lambida chatluragasu amuk mahausagi punsida changsilaknaba hotnariba afaba khongthang amani haiki khanaba mithunglangi warolda Social Welfare Department gi Director Sheikh Abdul Hakim na fongdokhibada mayai ka bachinjak nisadagi toke haiba si aisan akanma firep amamam lawbangam lagadi soidena thadokpa ngamgani duga lana khongthang jiluraba awaba mayoknariba miyoi singi mateng pangnaba Social Welfare Department angam bathakta mateng pangkhigani haiki Thanga ACG MLA T Robindro Social Welfare Department gi Director Sheikh Abdul Hakim CCSK gi President Jitendra Ningomba DSWO TH Nikita BAL gi President L Debchan UWDO gi President N Bimola Secretary RK Tombisana CDO BISHNUPUR gi OC Y Motilal su akhanaba mitunglen singoina thawramaduda sarukyaki pangangloi kayana mayai ka bachinja ki ipaktagi kannanaba sa isana warep lauduna miyam punna sarukyaminasi haiba wafam kaya su fongdokna ki inamda Manipur saista santi gi anu mayor machongle haiba yai kaglup maseng martale batra deficit khara handharakle akoi maseng thazana ba hojik hawrakle se hairaga kanagum amagi 22 ngang nati hojik Manipuri si minse oriba yamba Khemchandna si minse hek mani orakpadagi akoi gi marakta thajana baji haurakle nungsinaba santigi koi mayol chongle hai basi ma mathana thadokpadi yaro akoi mayam punamukti support ama changi sigi tanja marak saista nisada mayai ka ba nisada drug abuse haiba tare drug lana sinna chindina roba atopa tonga lambe chatloba isai na mayam ama male masi ingni chikna laiba mioi kudimak nungsi sanana lakoi lemil yade habi pandandani ngasi 1 month ki kogi sing program sin toibasi yamna thagan ngai ni koi mi punsi si yamna pogum den pokpa malem saista akoi taiba mi punsi si taiba music ana na semba do hai matla Lai Brahman samak panya koi taibung miris Lai Brahma makti masamak taibung miwun ta puksege haibase madingam khide adana koi suktang le phangba koi me pungsi jum koi arama lembel chatana arama thabak tawdana arama bokhal khandana koi ke dobagi mangan geni noma koi loi sibi do ngakten hingi manung sai jek angam ba khara ka tor ba bese ison su yagani nisa sa jara khaili gi maru isa da phire ba malo busne ai isa na phire ai ko age ai ngamgani yes I can do it ai ngamgani ai nisa thadok pa ngamgani haiba potsi isa na phire si lawba ma change wa han ala khoi yamna khoi gi ke dawdare yam isa da son thaba yam na han thaba isa na khaloi damni ai thanda farage adu ai mainstream da lakte ai gi yum ima ipa nuai hange ai gi nupi thi daga ai gi itu isa si ai phajan nuai hange ai samaj ai kana bu mioi ama oige mayam da kana bu piba ngamba khoi gi mioi ama ai soidana oige se isa na ahan bada phire lawba ma changi si ai khoi gi mayam ni sinina mayam na lawgane na thajai aga khoi gi rehab center si chalai bu matamda khoi gi DSWO su laire khoi gi BISHNUPUR na khoi gi department gi site gi angam ba mateng khoi tawjagani khoi gi Ministry of Social Justice and the Empowerment gi
स्कीम नाबदार स्कीम रिहेब सेंटर से अचौब मिटिंग हजिकती विकसित भारत अखोई प्राइम मिनिस्टर नरेंद्र मोदी जी की विकसित भारत 2047 की अचौब अखोई ड्रग फ्री इंडिया से हजिक लाइव मिशन से अचौब मिटिंग चंगी सिदा अखोई रिहेब चलाइब सिंगसु मागी मिनिस्ट्री की गाइडलाइंस लेरिबा सिगी मतुंगिना चलाइबिबा अखोई डिस्ट्रिक्ट अखोई सोशल वेलफेयर ऑफिसर जो सिदा लेबिरे माजे फजन अखोई मॉनिटर तौगनी सिगा टाइप तौरगा कोऑर्डिनेशन तौरगा फजन तौबा से ह्यूमन राइट्स इशू मैम लाइना